나리니 가 도이도 그이노 어동나 빠키드레 낭 에코이네 하이나게버도 로이 까오라보 낭 누피 티드리게이 아이 누피 티다바 나 또보도 낭나 시다 나라가 둠 레라가디 에 까마이 누피 티데노 미파다 볼라카누코 아이기서 그럴 칼로 아이디 낭 누피 티디 봐봐 아 슈티 티로야 하시네 ꯂꯨꯈꯣꯏ ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯋꯥꯈꯜꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯄꯨꯟꯁꯤꯁꯤꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯑꯃꯕꯨ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ 이붕아 이몽 만ong ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯒꯤꯅꯦ ꯑꯍꯦꯟꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯅꯪ ꯅꯨꯄꯥꯅꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯄꯥꯝꯕ ꯑꯃꯅ ꯑꯄꯥꯏꯕ ꯂꯩꯆꯤꯜ ꯑꯣꯏꯅ ꯄꯥꯏꯔꯛꯂꯒ ꯅꯣꯡ ꯑꯣꯏꯅ ꯇꯥꯔꯛꯂꯒ ꯈꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯃꯪꯉꯤꯕ ꯃꯪ ꯑꯗꯣ ꯃꯪꯂꯥꯛꯅꯔꯒ ꯇꯣꯛꯀꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯗꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯔꯪꯕ ꯃꯅꯤꯁꯤꯡꯗꯨꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯐꯤꯃꯜ ꯑꯁꯤꯕꯨ ꯐꯖꯔꯕꯅꯦꯅ ꯈꯨꯜꯂꯒ ꯅꯪꯅ ꯁꯦꯠꯂꯤꯕꯅꯤꯅꯦ ꯕꯨꯡꯉꯣ ꯐꯤ ꯑꯃꯟꯕꯗꯤꯅꯦ ꯌꯨꯝꯒꯤ ꯅꯨꯔꯥ ꯑꯣꯏꯅꯒꯗꯕ ꯈꯪꯉꯕ 다저씨 그이노 진담배 다저가 있어도 돼 다저 바래이네 चलो नकुल हम दूसरे चलो ꯅ ꯐꯪꯉꯨꯕꯒꯤ ꯃꯍꯩꯅ ꯅꯃꯥ ꯅꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯆꯦꯟꯊꯔꯦꯗꯅ ꯅꯪ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯏꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯝꯃꯕꯗꯤ ꯏꯈꯨꯠꯃꯛꯁꯤꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯁꯨ ꯄꯦꯜꯂꯝꯃꯣꯏꯗꯕꯅꯤ ꯅꯪ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯑꯩ ꯃꯅꯤꯄꯨꯔ ꯊꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗꯗꯅ ꯂꯩꯔꯛꯏꯕꯅꯤ ꯑꯩ ꯅꯪꯕꯨ ꯍꯦꯛ ꯎꯕꯒ ꯍꯥꯠꯂꯒꯦꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯥꯛꯄꯅꯤ ꯑꯩ amamba charai fijetna punsigi na hong savire 다들 봐 그녀에게 말하면서 하요 말하면서 그녀에게 하면 돼 다들 봐 하요 डॉक्टर Yes कईगुꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯍꯪꯉꯨꯅꯦ ꯍꯪꯉꯨꯅꯦ ꯑꯩꯒꯤ ꯃꯇꯝꯁꯤꯕꯨ ꯀꯌꯥꯝ ꯂꯩꯔꯤꯒꯦ ꯃꯩꯔꯥꯕ ꯔꯤꯂꯦꯛꯁ ꯁꯤꯁꯇꯔ ꯃꯥꯏ ꯆꯦ ꯆꯥꯡꯁꯦ ꯄꯥꯏꯁꯤꯟꯕꯤꯔꯣ ꯀꯩꯅꯣꯅꯦ ꯅꯣꯏ ꯇꯧꯅꯔꯤꯗꯨꯕꯣ ꯀꯩꯗꯧꯅꯔꯒꯦ ꯊꯥꯗꯣꯛꯑꯣ